Goa chꯠꯅꯕ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯔꯒ ꯊꯣꯛꯂꯛꯑꯦ ꯑꯩ ꯇꯦꯂꯤꯚꯤꯖꯟꯁꯦ ꯃꯈꯟ ꯃꯈꯟ ꯇꯧꯔꯒ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯖꯔꯅꯤꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯒꯩ ꯒꯣꯋꯥ ꯊꯣꯡ ꯌꯧꯗꯣꯔꯦ ꯆꯠꯂꯒ ꯌꯧꯔꯒ ꯉꯥꯏꯔꯛꯑꯒꯦ ꯀꯩꯅꯣ ꯌꯧꯔꯦ ꯒꯣꯋꯥ ꯌꯧꯔꯦ ꯕꯁꯇꯩ ꯀꯨꯝꯊꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯕꯨꯛ ꯇꯧꯈꯤꯕꯗꯨꯗ ꯆꯪꯒꯦꯅ ꯍꯧꯖꯤꯛ ꯇꯧꯔꯤ ꯑꯗꯨꯒ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯀꯣꯏꯔꯒ ꯀꯣꯏꯕ ꯑꯗꯩꯗꯤ ꯀꯩꯀꯩ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯈꯣꯠꯄ ꯇꯧꯔꯒ ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯍꯥꯞꯀꯠꯂꯛꯑꯒꯦ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤꯅ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯔꯦ ꯑꯗꯣ ꯌꯦꯡꯉꯁꯤ ꯍꯣꯇꯦꯜ ꯌꯧꯔꯦ ꯍꯣꯇꯦꯜꯗꯨ ꯕꯨꯛ ꯇꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯒꯥꯔꯤꯁꯨ ꯍꯥꯏꯈ꯭ꯔꯦ ꯒꯥꯔꯤ ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯖꯤꯛ ꯀꯣꯏꯕ ꯆꯠꯅꯕꯒꯤ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯏꯇꯥꯎ ꯃꯥ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ hꯧꯖꯤꯛ ꯒꯥꯔꯤ ꯂꯥꯛꯑꯦ ꯑꯗꯨꯅ ꯊꯣꯛꯂꯛꯑꯦ ꯀꯣꯏꯕ ꯊꯣꯛꯂꯛꯑꯦ ꯂꯦꯠꯁ ꯒꯣ XUV지라 하 굿 네트요 ôi nó XUV mà là cái XUV làm gì cái gì ꯑꯗꯨꯗꯤ ꯀꯥꯔ ꯇꯣꯡꯉꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩ ꯕꯤꯆꯅꯦꯕ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ ꯀꯩ ꯕꯤꯆ ꯍꯥꯏꯕ꯭ꯔꯣ ꯕꯤꯆ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯊꯥ ꯁꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏ ꯁ꯭ꯋꯥꯏ ꯂꯝꯕꯤꯁꯦ ꯑꯍꯥꯟꯕ ꯊꯧꯕꯒꯤ ꯋꯥꯟ ꯋꯦ ꯑꯣꯏꯕ ꯑꯗꯨ ꯑꯣꯏꯕꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯁꯦ ꯕꯤꯀ꯭ꯔꯝꯖꯤꯠ ꯑꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯧꯖꯟꯅꯔꯤꯁꯦ ꯒꯥꯔꯤꯁꯦꯀꯣ ꯌꯥꯝ ꯃꯦꯟ ꯇꯥꯗꯕ ꯁꯤꯒꯤ ꯃꯊꯥ ꯁꯥꯕ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯀꯩ ꯕꯤꯆ Anjuna ꯍꯥꯏꯕ꯭ꯔꯥ Anjuna ꯇꯣꯡꯉꯒ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯂꯝꯕꯤ ꯊꯤꯕꯁꯦ ꯂꯝꯕꯤꯁꯦ ꯒꯨꯒꯜꯅꯕꯨꯗꯤ ꯇꯥꯛꯂꯛꯑꯦꯕꯨ ꯉꯥꯎꯔꯦꯕ ꯗ꯭ꯔꯥꯏꯚꯔꯁꯤꯅ ꯏꯁꯧ ꯂꯥꯡꯕꯒ ꯑꯩꯈꯣꯏꯁꯦ ꯆꯠꯐꯝ ꯂꯥꯛꯐꯝ ꯑꯃꯨꯛ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯌꯥꯝ ꯁꯤ ꯃꯌꯥꯡꯁꯤꯅ ꯀꯟ ꯉꯥꯡꯉꯤꯁꯦ ꯁꯤꯗꯒꯤ ꯁꯤ ꯔꯥꯏꯠ ꯆꯠꯀꯗꯕ ꯇꯔꯟ ꯔꯥꯏꯠ ꯍꯥꯏꯁꯦ ꯒꯨꯒꯜ ꯕꯥꯕꯥꯅ ꯑꯗꯨ ꯀꯩꯅꯣꯅꯦ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤꯅꯀꯣ ꯈꯤꯇꯪ ꯊꯛꯀꯠꯄ ꯑꯃꯗꯤ ꯐꯥꯎꯋꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯁꯃꯨꯗ꯭ꯔ ꯌꯧꯔꯀꯥꯟꯗ ꯁꯃꯨꯗ꯭ꯔ ꯍꯥꯏꯕ꯭ꯔꯥ ꯁꯃꯨꯗ꯭ꯔ ꯍꯥꯏꯕ꯭ꯔꯣ ꯁꯃꯨꯗ꯭ꯔ ꯌꯧꯔꯀꯥꯟꯗ ꯁꯃꯨꯗ꯭ꯔ ꯌꯧꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯒꯦ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯁꯣꯛꯑ ꯃꯨꯠꯀꯦ ꯂꯝꯕꯤꯒꯤ ꯃꯣꯏ ꯁ꯭ꯋꯥꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯕꯤ ꯄꯥꯝꯕꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ 여우들의 이제 안주나 드라이버 게로디오 람비다 드라이버는 람비요 하고 있었는데 람비 딜라이 스트레이트 타우는 거 스트레이트 아도 카이노 거의 한번 알아 이 필링가디 쉐어도이나 ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯏꯁꯥꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ Let's go ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯥ ꯑꯩꯈꯣꯏ ꯗꯥꯁꯤꯇꯟꯒꯤ ꯕ꯭ꯂꯣꯛ ꯌꯥꯝ ꯇꯣꯏꯅ ꯌꯦꯡꯕ ꯅꯨꯄꯥꯅꯦ ꯑꯗꯨꯅ ꯃꯥ let's go ꯁꯨꯝ ꯇꯧꯔꯤꯁꯦ ꯑꯗꯣ ꯗꯥꯁꯤꯇꯟ ꯁꯤ ꯕ꯭ꯂꯣꯛꯁꯦ ꯎꯔꯁꯨ ꯁꯨꯝ ꯅꯅꯥꯎꯅꯤ ꯈꯜꯂꯒ ꯃꯇꯧ ꯇꯝꯃꯦꯅ ꯋꯥꯔꯧꯕꯤꯅꯨ ꯍꯥꯏꯕꯤꯀꯣ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟꯒꯤ ꯕ꯭ꯂꯣꯛ ꯉꯥꯛ ꯌꯦꯡꯕꯅꯤꯅ ꯀꯩ ꯍꯥꯏꯅꯤꯡꯉꯦ Let's go hꯧꯖꯤꯛ ꯌꯧꯔꯦ ꯗꯦꯁꯇꯤꯅꯦꯁꯟ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯤꯀ꯭ꯔꯝꯅ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯤ ꯕꯤꯀ꯭ꯔꯝ ꯃꯦꯟꯇꯦꯟ ꯂꯩꯕ ꯉꯁꯥꯏꯒꯤ ꯀꯥꯔ ꯀꯩ ꯅꯪ ꯃꯔꯅꯥ ꯊꯧꯕ ꯃꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯀꯦꯃꯦꯔꯥ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯇꯥꯇꯥ ꯃꯨꯡꯒꯥꯏ ꯇꯧꯋꯦꯕ ꯂꯥꯎ ꯌꯥꯔꯕ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛ ꯌꯦꯡꯉꯨꯔꯁꯦ ꯃꯣꯏ ꯃꯅꯨꯡꯒꯤ ꯕꯤꯆ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟꯁꯦ ꯍꯩꯇ꯭ꯔꯦ ꯑꯗꯣ ꯌꯦꯡꯉꯨ ꯑꯗꯣ ꯅꯪ ꯁꯤꯗ ꯌꯧꯔꯛꯄꯒꯤ ꯂꯝꯕꯤ ꯉꯁꯥꯏ ꯒꯥꯔꯤ ꯊꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯝꯇ ꯁꯦꯌꯔ ꯇꯧꯔꯛꯑꯣ इसमें तेरा
ꯁꯤꯗ ꯎꯔꯦ ꯑꯁ ꯃꯣꯏ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯒꯤ ꯅꯨꯡꯁꯤꯠꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯁꯤꯅꯔꯤ ꯈꯨꯐꯖꯁꯦ ꯂꯩꯇ꯭ꯔꯦ ꯁꯤꯁꯦ ꯀꯩꯕ ꯑꯟꯖꯨꯅꯥ ꯅꯠꯇ꯭ꯔꯣ ꯑꯟꯖꯨꯅꯥꯒꯤ ꯁꯤꯅꯔꯤ ꯈꯨꯐꯖꯁꯦ ꯌꯥꯎ ꯍꯣꯝ ꯅꯥꯏꯔꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯐꯖꯩ No, I don't want. मस्त बना कर I don't want it. It's okay. It's nice, but I don't want. Tu namning mami le ri te tu namme are. So le. Maningi moi ki coconut tree na moi na phadal de mukun ha be phadal da. Adu mathaki moi lai chin jam de. Ke haibom gang be chi ko songda ni ne de da. Cầm như thế nó tổng người với cái giặc này bật gì chứ trên đó như cộng được cái này cầm được cái ô tô nắm nó đâu là nó là vì cầm chỉ mà sai liều nó mà kêu à hơi không trông nó xem nungai ba experience sama ni ki moi gi sigi Anjuna Beach ki drone di loi chot le ado yam nungai mayam lo chi mo khom yam nungai ki Goa ki Mapusa da gi sigi khoi gi Anjuna Beach se 45 minute la 10 km la Mapusa gi bus stand da khamaga dum chi khom je dum lak ba re hotel ma book toroga ado yam nungai ba khom ni mayam lak view Telai baga become gana I can am like re I would think I'm like re Beach se koi zik koi beloi re sak sare saput sare loi sare zik atop beach am utap nang bring ye mafam jam ha dei da noi car da gari da lagadi parking charge rupa 100 ni 100 per vehicle no fadiro bisai koi ngata thro koi do Arambol da jo na next destination chana bai Regina lagi Arambol je 41 minutes 40 minutes Vikram na koi ride as you mana drive story ride as a drive story ke chumro jo English ya English hai chamya lalam mani du khang dre yam nungai Arambol ju yau da ngai mi yam nungai ge khang re do mafam ji yem yam Arambol se pe ai da ge sai do ke ba Anjuna se pe ai do mathang coin chat ki khal je baga to ki khali ni baga ju phadabra do chala ge yor ga ke sidadi koi gi fombam de ge yam phadab de do yam sai koi lai je no hin noi ni na what the bon sa ya bro khang de mathang ge ge si yam lat de Con đi ngoài em. Nó tao bây giờ. Biết không? Vagator beach. Cái nó ghi Goa ghi mafam akwai ai nó đi lại je beach mafam ahum su gani. Vagator beach na akwai na phali go mayam lakta di si Vagator beach han la o si na phai phali mathang da Anjuna chatlo mathang da akwai gi ngai gi akwai ai na thai hai gi to sida sunset je aro yu phal do re ji ai maning da sunset sunset je ai phone dagi u ngamroi asi kitang ji ne o to yo yam adu bu ai phone ji de u phang ro ai gi last video ne
hꯧꯖꯤꯛ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯀꯩꯅꯣꯗꯒꯤ ꯍꯣꯇꯦꯜ ꯊꯥꯗꯣꯔꯛꯑꯦ ꯍꯣꯇꯦꯜ ꯊꯥꯗꯣꯔꯛꯑꯒ ꯍꯧꯖꯤꯛ ꯒꯣꯋꯥꯒꯤ ꯑꯔꯩꯕ ꯑꯅꯛꯄ ꯕꯤꯆ ꯃꯌꯥꯝ ꯌꯦꯡꯕ ꯊꯣꯛꯂꯛꯑꯦ hꯧꯖꯤꯛ ꯀꯩꯅꯣ Palolem Beach ꯌꯧꯔꯦ Palolem ꯍꯥꯏꯕ꯭ꯔꯥ Palolem ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯃꯐꯝꯁꯦ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯉꯁꯥꯏ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯑꯩꯒꯤ ꯃꯃꯥꯡꯗ ꯌꯥꯎꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯒꯤꯀꯣ ꯁꯤꯁꯤꯅ ꯏꯐ ꯐꯖꯩ ꯃꯌꯥꯝ ꯂꯥꯛꯑꯗꯤ ꯁꯤ ꯍꯥꯟꯅ ꯆꯠꯅꯕ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯁꯤ ꯃꯐꯝꯁꯤ ꯐꯖꯁꯤ요 ꯑꯗꯒꯤ ꯁꯤ ꯑꯥꯗ ꯂꯩꯔꯦꯀꯣ ꯃꯅꯨꯡ ꯆꯪꯕ ꯎꯠꯂꯛꯀꯦ ꯁꯤ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯑꯁ ꯂꯩꯇ꯭ꯔꯦ ꯁꯤ ꯃꯐꯝ ꯐꯖꯁꯦ fazendo. Đây trường ngang đi xe lật của mẹ thì đã chịu không đi thôi rồi. Nếu không đi ra rồi chúng tôi nhé, với hạt gì là đi rồi đây rồi. Không gì cũng có thể web làm được rồi. Xin đi cùng bên ngoài không nhiều gì. Xin cũng bên Goa Palolem and it's very beautiful place. Have a look. Ada island masam-masam lagi je, situ lagi sampai. Ada gini. Sige, nungaayisida laytre. Mayna isingda sanawagi nungaayte ayna isingda pamtaba bele. Oi bi nungaay ba. Wala lamar wala lem. Oi bi nungaay wala lem wala lam. Adu sik na pai cho. Đây không bay nữa kìa kita ngoang kok kita khoang nhiều của mà này chỉ ở cái tông khoang nhiều của này đây tàu người dưới rồi ấy ngay đây ra sẽ lấy vui ngay đây là cái Singa sanarba matunda hꯧꯖꯤꯛ ꯑꯆꯥꯄꯣꯠ ꯆꯥꯒꯦꯅ ꯑꯁꯤ ꯃꯐꯝꯗ ꯐꯝꯃꯒ ꯑꯗꯣ ꯒꯣꯋꯥꯒꯤ ꯖꯔꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯁꯤ ꯁꯤꯒꯤ ꯂꯟꯆꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯍꯜꯂꯅꯤ ꯑꯗꯨꯒ ꯒꯣꯋꯥꯒꯤ ꯉꯁꯤꯒꯤ ꯂꯟꯆꯁꯤꯅ ꯑꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯒꯣꯋꯥꯗ ꯂꯩꯕꯒꯤ ꯀꯩꯅꯣꯁꯦ ꯍꯟꯈꯤꯕꯒ ꯑꯩꯈꯣꯏ ꯁꯤ ꯕꯨꯛ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯉꯁꯥꯏ
Mapusa bro akhoi thai le akhoi le mafam do Mapusa bu yobda akhoi pung ani change de pung ani do akhoi pung manga gi Bangalore gi bus ne aduna le da allani akhoi Hadi hanbagi matam yore si Palolem yang lungai kre jadi hanbagi jat boleh apa kalau ini hanya become ne Goa singa aroiba apa macam salah aroiba sini luar deh singa pun jam kerja ini cuma ada 6 minit tuh sinjong meninggi sinjong Jadi, so we get it. Matang koi pada mu update orang.